Mayam live streaming video bisil na pum no po kai kum no butsari. Good evening. Live se si pa kam da lai ko. Si ofam gra tam ge and Facebook to bodi notice am tolom bani. Like that. Mayam ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯂꯦꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯦꯡꯉꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯤ ꯁꯦꯡꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯑꯃꯗꯤ ꯁꯥꯎꯟꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯊꯔꯛꯀꯦ Live chat. Mayam ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯕꯗ Indigenous People matangse masi ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ all communities ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯡꯉꯦ ꯑꯗꯨꯒ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯃꯦꯜ ꯑꯣꯏꯅ ꯃꯁꯤ ꯀꯩꯝꯇ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯒꯦꯖꯦꯠ ꯄꯥꯁ ꯇꯧꯗꯅ Indigenous People matangse ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯤꯗ ꯀꯩꯗꯧꯔꯕꯅꯦ ꯑꯗꯣ Indigenous ꯑꯩꯁꯤ ꯃꯅꯤꯄꯨꯔꯗ Indigenous ꯑꯝꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩ ꯑꯗꯨꯝ ꯂꯥꯁꯇ ꯑꯩ ꯊꯝꯖꯔꯛꯀꯦꯀꯣ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗ Indigenous People ꯑꯝꯐꯥꯎ ꯂꯩꯇꯦ ꯍꯧꯖꯤꯛ Indigenous People haisi laigi matam Stone Age ki matam duneba Indigenous People laite amadi Indigenous People Manipur sida amadi Malem da leitre haibase si Indigenous People se khoi gi kari gumba matang da kai dawe haiba kanda khoi America na China da Indigenous People an haibra ne yellow mi kaina China da haiba da bra chokot ba Switzerland da haibra Singapore da haibra dagi very kind of country sida khoi Indigenous People am po haida bani because maram kari gi no haiba matam da Indigenous People harisidi akhoi Stone Age ki matam nungi yuk ki matam gi lai ga sagon ra chali kai ne khoi gi Hindu dharma da maitai sil naw sing da hai matam du ne ba aduda akhoi gi lai gi matam du tar gi lai ba huji phokana hingi ge Indigenous People se aduda akhoi ne taseng nama gi akhoi jo masida nungai te maram di Indigenous People lai ba sida akhoi jo laiminara ibne na thamoi da akhoi jo yang moi na nungai ta phawai madu phawi ro no maram kari gi no haije ge Indigenous People lai sidi lai gi matam da nungi yuk ki matam da lairamba Indigenous People hu jemte hingdreba all world da nerji ampo leitre mi yo ampo hingdreba ado kra de Indigenous People no ba sigi si aina ngarang group amada su akhoi gi all Manipur gi ado da su aina Facebook gi adum nai nei ado aina haibane ba sum akhoi su research malem si da social gi miam gi praja gi khalak pane na ko wakal si sum mayam sina ngangnari sina kari no live puari sina kari no sidana kari kana rib no si ko sum thijalak da last hour da Indigenous ai ba se si value karim leite tawning ba ai khoi gi ngang mangangjara sono mokoi ga khumna raga ai khoi se ke dono bane Indigenous People ai se malem da ma fo leite masi si mayam da research to biyo kana hingi ge ne Stone Age ki matam lai gi hak tak ta gi lerak Indigenous People kana Manipur de hingi ge ne iro ba point amta ai answer se ado Facebook to eradi masi yam viral sakani ado Facebook se control to khra wai aduna tasengna miyam na nungsi bi badi thanks ni aduna ini YouTube to ofam si silent loin santi oina thamjabane ado ichilinaw sing aina mel oina haijaning badi Indigenous ki matang si malem pichri bi Indigenous People am pholaitre hai badi lungi mata yuk ki matam duragi di on ki ba khoi maitai ichilinaw da su kanagomba na Christian kanagomba na Muslim kanagomba na Gaura kanagomba na Hindu mayam sali Muslim da isu Christian on ki ba maitai on ki ba mayam yauri Hindu on ki ba adudi sugum maina ikhoi gi lai khraba sida ikhoi gi agi mathak ta chanaramba generation du gi mai magi dharma jati sing du di puari du di lairik te iraga le hoboi wane chatna ba patha te ampu chatna ba natreba aduga akhoi gi Manipur gi na luri ba mana ipa ipu sing na pu mayam na yaraga irama ba puya si sida muka yai ga ya de ga noksamai poyani aduni asina hairi sine sumaina koi chat pai ne masida atai gi di puari di masak lai tabe aro puari di khang tabe aro koi krai di horok kibno koi kamai tor si history ni si history si lana chat pai aro but ado Indigenous People haiba sidi
ꯃꯥꯂꯦꯝꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯍꯤꯡꯕ ꯃꯤꯁꯤꯡꯗꯨ ꯍꯧꯖꯤꯛꯀꯤ ꯁꯨꯔꯣꯟ ꯑꯩꯈꯣꯏꯕꯨ ꯄꯨ ꯀꯌꯥ ꯈꯪꯒꯦꯅꯦ ꯑꯝꯇ ꯍꯥꯏꯅꯔꯁꯦꯕ ꯏꯁꯥ ꯏꯁꯥꯗ ꯑꯩꯈꯣꯏꯁꯤ ꯑꯥꯏ ꯑꯦꯝ ꯏꯟꯗꯤꯖꯤꯅꯁ ꯀꯥꯏꯅ ꯍꯥꯏꯗꯧꯔꯤꯁꯦ ꯑꯩꯒꯤ ꯏꯄꯥ ꯄꯣꯛꯄ ꯏꯄꯨꯗꯨ ꯄꯣꯛꯄ ꯏꯄꯨ ꯑꯗꯨ ꯑꯅꯤ ꯑꯍꯨꯝ ꯐꯥꯎꯗꯤ ꯈꯪꯉꯝꯕ ꯌꯥꯏ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯅꯔꯝꯕꯣꯏ ꯊꯤꯅꯗꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯄꯥꯉꯜ ꯑꯣꯏꯁꯅꯨ ꯑꯣꯜ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯁꯅꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯨꯒꯤ ꯏꯄꯨꯗꯨꯒꯤ ꯑꯃꯨꯛꯀ ꯏꯄꯨꯗꯣ ꯑꯅꯤ ꯑꯍꯨꯝ ꯐꯥꯎꯕ ꯈꯪꯕ ꯋꯥꯕꯅꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯗꯨꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯋꯥꯐꯝꯁꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯑꯉꯥꯎꯕ ꯇꯥꯔꯦ ꯋꯥꯀꯥꯏ ꯍꯧꯔꯛꯏꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯁꯤ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯗꯨꯗ ꯍꯦꯛ ꯃꯅꯤꯄꯨꯔꯗ ꯈꯩꯕꯨꯡ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯏꯟꯗꯤꯖꯤꯅꯁ ꯈꯛ ꯅꯠꯇꯦꯕ ꯃꯣꯏ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯐꯖꯗꯕ ꯌꯥꯎꯔꯤꯑꯕ ꯑꯗ ꯑꯩꯈꯣꯏꯁꯤ ꯂꯥꯟꯐꯥꯅꯤ ꯑꯗꯨꯅꯦ ꯁꯤꯅꯤ ꯍꯩꯖꯜꯂꯛꯄ ꯃꯌꯥꯝꯗꯨꯗ ꯇꯦꯟꯁꯟ ꯀꯥꯔꯒꯀꯣ ꯍꯥꯏꯕ ꯋꯥꯅꯤ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝ ꯇꯥꯟꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯂꯦꯡꯍꯟꯕ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯀꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯑꯝꯇꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤ ꯂꯩꯇꯕꯅꯤꯅ ꯃꯄꯥꯝꯕꯤ ꯄꯥꯟꯗꯕꯒꯤ ꯃꯌꯥꯡ ꯃꯔꯣꯜ ꯂꯣꯟꯕꯁꯤꯡꯅ ꯉꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯂꯩꯕꯒꯤ ꯁꯨꯝ ꯄꯪꯇꯧ ꯇꯧꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯨꯊꯣꯛꯅꯈ꯭ꯔꯦ ꯅꯪ ꯏꯟꯗꯤꯖꯤꯅꯁꯀꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯙꯔꯃꯗ ꯀꯔꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄ ꯃꯗꯨꯗꯅꯤ ꯑꯗꯣ ꯍꯥꯏꯔꯤ ꯌꯥꯎꯁꯤꯡꯁꯤ ꯚꯦꯂꯨ ꯂꯩꯇꯦꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯃꯗꯨꯗ ꯑꯩꯅ ꯊꯑꯣꯏꯅ ꯍꯛꯆꯟꯅ ꯂꯧꯔꯨꯗꯦ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤ ꯑꯩ ꯍꯦꯔꯣ ꯑꯣꯏꯒꯦꯅ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗ ꯀꯩꯒꯨꯝꯕ ꯑꯆꯨꯝꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯂꯧꯁꯟꯕꯤꯌꯨ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤꯗꯤ ꯑꯩ ꯏꯈꯥ ꯇꯥꯕ ꯑꯃꯅ ꯍꯥꯏꯔ ꯑꯆꯨꯝꯕ ꯍꯥꯏꯔꯛꯑꯁꯨ ꯂꯧꯁꯟꯕ ꯌꯥꯏ ꯂꯧꯁꯜꯂꯒ ꯃꯗꯨ ꯑꯦꯇꯥꯠ ꯇꯧꯕ ꯃꯗꯨ ꯑꯣꯕꯦ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯟꯖꯔꯒ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯔꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯇꯕꯤꯗ ꯂꯥꯎꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤ ꯁꯥꯟꯇꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯏꯔꯝꯗꯝꯒꯤ ꯍꯦꯛꯇ ꯁꯥꯟꯇꯤ ꯑꯣꯏꯌꯣ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯃꯔꯝ ꯑꯃꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯏꯁꯀꯣꯂꯥꯔ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯔꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯖꯤꯅꯁꯇꯣ ꯂꯩꯇ꯭ꯔꯦꯀꯣ ꯃꯥꯂꯦꯝꯗ ꯏꯟꯗꯤꯖꯤꯅꯁ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯏꯟꯅꯔꯣꯏꯁꯤ ꯌꯥꯅꯔꯁꯤ ꯋꯥꯀꯥꯏ ꯍꯧꯅꯔꯔꯣꯏꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯝ ꯄꯤ ꯁꯤꯅ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯇ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯏꯁꯀꯣꯂꯥꯔꯁꯤꯡ ꯌꯥꯎꯔꯒ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯃꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯌꯥꯝ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯒꯅꯤ ꯃꯗꯨ ꯑꯩ ꯍꯟꯖꯤꯜꯂꯒ ꯍꯥꯏꯖꯔꯔꯣꯏ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯌꯨ ꯑꯦꯝ ꯄꯤ ꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯑꯦꯅꯤ ꯂꯨꯞ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯒ ꯂꯩꯖꯕ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯝꯄꯤꯌꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯏ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯗꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯒꯅꯦꯟ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯀꯩ ꯃꯤꯐꯝꯗꯨꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯔꯒ ꯃꯌꯥꯝꯗꯨꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯩ ꯇꯝꯕ ꯍꯩꯇ꯭ꯔꯦꯀꯣ ꯌꯥꯝꯅ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯒꯅꯦꯟꯒꯤ ꯑꯗꯒꯤ ꯑꯣꯖꯥ ꯃꯃꯤꯡ ꯄꯟꯕ ꯄꯟꯗꯕ ꯅꯥꯏꯗꯅ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯥꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯨ ꯁꯦꯂꯨꯠ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯌꯨ ꯑꯦꯝ ꯄꯤ ꯁꯤꯕꯨ ꯑꯩ ꯍꯟꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯑꯃꯨꯛꯀꯣꯟꯅ ꯅꯍꯥꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯀꯣꯛꯅ ꯑꯗꯒꯤ ꯉꯁꯤ ꯌꯨ ꯑꯦꯝ ꯄꯤ ꯁꯤꯅ ꯇꯧꯔꯦ ꯌꯥꯝ ꯐꯖꯩ ꯑꯅꯤꯃꯛ ꯀꯣ ꯑꯗꯣ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯇꯧꯕꯅꯤ ꯁꯣꯝꯗ ꯑꯩ ꯆꯠꯆꯒꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯐꯦꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯔꯕ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯏꯄꯥ ꯏꯄꯜꯁꯤꯡ ꯑꯣꯖꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯄꯨꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯤꯁꯇ꯭ꯔꯤꯁꯤ ꯄꯥꯡꯒꯜꯒ ꯃꯩꯇꯩꯒꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅꯅ ꯂꯣꯏꯅꯃꯛ ꯑꯦꯕ꯭ꯔꯤꯊꯤꯡ ꯇꯥꯛꯄꯤꯔꯦ ꯁꯟꯗꯣꯛꯑꯒ ꯐꯥꯛꯇꯣꯛ ꯂꯣꯏ ꯇꯥꯛꯑꯦ ꯂꯃꯥꯏ ꯄꯦꯖ ꯄꯜꯂꯒ ꯀꯣ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯗꯅꯁꯨ ꯇꯧꯕ ꯌꯥꯎꯔꯦ ꯁꯦꯡꯗꯣꯛꯑꯒꯁꯨ ꯍꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯄꯣꯠꯁꯤ ꯀꯦꯞꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯣꯠꯁꯤ ꯁꯤꯌꯥꯔꯊꯤ ꯑꯗꯨꯝ ꯇꯧꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒ ꯂꯩ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯁꯨ ꯈ꯭ꯋꯥꯏꯗꯩ ꯁꯣꯏꯔꯛꯏꯁꯤ ꯂꯩꯉꯥꯛꯄꯅ ꯁꯣꯏꯔꯛꯄꯗꯩꯅꯤꯀꯣ ꯁꯣꯏꯔꯛꯀꯗꯧꯔꯤꯁꯦ ꯑꯁꯤ ꯄꯨꯟꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯌꯥꯎꯁꯜꯂꯒ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯐꯝꯁꯤꯗ ꯈꯔ ꯐꯝꯍꯟꯅꯤꯡꯉꯦ ꯑꯃꯁꯨꯡ ꯃꯌꯥꯝꯁꯤꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯦ ꯄꯥꯡꯒꯜꯒꯤꯗ ꯍꯧꯖꯤꯛ ꯐꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯩꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯔꯤꯀ꯭ꯋꯦꯁꯅꯤ ꯐꯒꯗꯕꯗꯣ
ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯁꯤ ꯀꯔꯤꯅꯣ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯃꯩꯇꯩ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯏ ꯄꯥꯡꯒꯟ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯏ ꯀꯔꯝꯍꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯏ ꯀꯔꯝꯍꯥꯏꯅ ꯆꯥꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯔꯕ ꯑꯣꯖꯥꯁꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝ ꯑꯗꯩ ꯁꯤ ꯑꯦꯁ ꯑꯣ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯤ ꯑꯦꯁ ꯑꯣ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯌꯥꯎꯍꯟꯗ꯭ꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯜꯂꯒ ꯃꯁꯤꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯄꯨꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯑꯣꯐ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯁꯤꯒꯤꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯕ ꯁꯤꯒꯨꯝꯕꯒꯤ ꯀꯟꯁꯜ ꯇꯧꯕ ꯁꯤꯒꯨꯝꯕꯒꯤ ꯐꯪꯁꯜ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯗ ꯑꯩ ꯊꯝꯖꯔꯤ ꯃꯁꯤ ꯑꯃ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯗ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯤ ꯍꯥꯟꯅ ꯄꯨꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯈꯣꯏꯅ ꯄꯋꯥꯔ ꯂꯩꯔꯕ ꯃꯈꯣꯏꯗ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯔꯕ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯕ꯭ꯔꯗꯔꯁ ꯑꯃꯗꯤ ꯒꯥꯔꯖꯤꯌꯥꯟꯁ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤꯅ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯃꯊꯧ ꯇꯥꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯥꯔ ꯀꯦ ꯁꯅꯥꯌꯥꯏꯃ ꯌꯨ ꯑꯦꯟ ꯑꯦꯜ ꯑꯦꯐ ꯑꯩꯈꯣꯏꯒꯤ ꯆꯤꯌꯥꯔꯃꯦꯟ ꯐꯣꯔꯃꯔ ꯆꯤꯌꯥꯔꯃꯦꯟ ꯍꯥꯏꯕꯤ ꯁꯨꯃꯥꯏꯅ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯔꯝꯗꯝ ꯀꯟꯕ ꯇꯥꯏ ꯏꯔꯝꯗꯝ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕ ꯇꯥꯏ ꯑꯁꯤ ꯌꯦꯁ ꯆꯨꯝꯃꯦꯕ ꯑꯩ ꯐꯣꯂꯣ ꯇꯧꯋꯦꯕ ꯅꯍꯥ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯄꯥꯡꯒꯟꯗꯩꯁꯨ ꯑꯇꯩ ꯖꯥꯇꯤꯁꯨ ꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯗꯨ ꯃꯗꯨ ꯆꯨꯝꯃꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗ ꯑꯔꯥꯟꯕ ꯃꯤꯗ ꯃꯤꯆꯪ ꯆꯪꯒꯗꯕ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦꯅ ꯍꯥꯏꯔꯛꯏꯕ ꯀꯥꯡꯕꯨꯁꯦ ꯈꯠꯅꯕ ꯆꯩꯅꯕꯗꯤ ꯃꯌꯥꯝ ꯊꯣꯛꯀꯅꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦꯅ ꯍꯥꯏꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯈꯛꯅ ꯁꯣꯂꯨꯁꯟ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯇꯩ ꯖꯥꯇꯤꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯏꯐꯇꯤ ꯌꯦꯡꯕꯤꯔꯝꯒꯅꯤ ꯄꯥꯕꯨꯡ ꯑꯥꯔ ꯀꯦ ꯁꯅꯥꯌꯥꯏꯃꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯃꯔꯝꯗꯤ ꯏꯔꯝꯗꯝ ꯀꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯔꯁ ꯍꯥꯏꯌꯦꯕ ꯏꯔꯝꯗꯝ ꯀꯟꯕꯁꯤ ꯁꯤꯒꯤꯁꯤ ꯊꯋꯥꯏ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯐꯔꯁꯅꯤꯖꯅ ꯆꯠꯂꯤ ꯍꯥꯏꯔꯤꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯇꯨꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯑꯩ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟ ꯁꯣꯛꯅꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯆꯪꯕ ꯌꯥꯗꯦꯕ ꯏꯟꯗꯤꯌꯥꯒꯤ ꯆꯪꯒꯗꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯆꯪꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦꯟꯗ ꯑꯩꯅ ꯉꯁꯤꯒꯤ ꯌꯨꯇꯨꯕ ꯂꯥꯏꯚꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯦꯟ ꯑꯣꯏꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯡꯒꯟꯒꯤꯗ ꯀꯟꯁꯜ ꯑꯅꯤ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯄꯥꯡꯒꯟꯅ ꯁꯤꯅꯤ ꯅꯥꯒꯥꯅ ꯁꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯁꯤꯅꯤ ꯑꯗꯒꯤ ꯃꯩꯇꯩꯅ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯁꯤꯡꯁꯤ ꯁ꯭ꯀꯣꯂꯥꯔ ꯃꯌꯥꯝ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯪ ꯅꯩꯅꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯃꯁꯤꯁꯨ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯐꯝꯗ ꯊꯝꯖꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯃꯈꯣꯏꯅ ꯂꯤꯊꯣꯔꯛꯄ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯥꯗꯕ ꯄꯣꯠ ꯃꯌꯥꯝ ꯂꯤꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯦꯕ ꯍꯧꯖꯤꯛ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯤ ꯋꯥꯠ ꯏꯁ ꯏꯟꯗꯤꯖꯤꯅꯁꯀꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯂꯦꯝꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯕ ꯄꯤꯄꯜꯁꯤꯗꯤ ꯂꯨꯡꯒꯤ ꯌꯨꯒꯀꯤ ꯃꯇꯝꯗꯒꯤ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯂꯨꯡꯒꯤ ꯌꯨꯒꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯤꯗꯨꯕꯨ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯏꯄꯥ ꯏꯄꯨꯕꯨ ꯀꯌꯥ ꯈꯪꯉꯤꯒꯦꯕ ꯄꯨ ꯀꯌꯥ ꯈꯪꯉꯤꯒꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯦꯕ ꯑꯗꯨ ꯇꯣꯛꯊꯣꯛꯑꯁꯤ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯄꯋꯥꯔ ꯂꯩꯕ ꯑꯃꯗꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯈꯣꯏꯁꯤ ꯐ꯭ꯔꯤ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏ ꯑꯦꯜ ꯄꯤ ꯍꯥꯏꯔꯣ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯝꯐꯥꯁꯄꯥ ꯍꯥꯏꯔꯣ ꯑꯦꯕ꯭ꯔꯤ ꯏꯁꯨꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯕꯤꯛ ꯔꯣꯜ ꯑꯗꯨꯝ ꯂꯧꯔꯒ ꯂꯥꯛꯑꯦꯕ ꯊꯦꯡꯅꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯦꯖꯣꯔꯤꯇꯤꯅꯤ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯅ ꯆꯧꯁꯥꯡ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏꯅꯃꯛ ꯃꯈꯣꯏꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤꯔ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯒꯦ ꯉꯔꯥꯡ ꯅꯍꯥꯟꯂ ꯀꯩꯅꯣ ꯑꯩꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦꯡꯗꯕꯗꯨ ꯅꯠꯇꯦꯀꯣ ꯍꯥꯏꯕ꯭ꯔꯤꯠꯁꯤꯡ ꯑꯩꯈꯣꯏ ꯑꯥꯔ ꯑꯦꯁ ꯑꯦꯁꯀꯨꯝꯕ ꯐꯣꯂꯣꯋꯔ ꯇꯧꯔꯤꯕ ꯍꯥꯏꯕ꯭ꯔꯤꯠꯁꯤꯡꯗꯨ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯟꯁꯤꯡꯅ ꯂꯤꯕꯤꯕꯗ ꯑꯩꯈꯣꯏ ꯕꯕꯥꯈꯣꯏ ꯇꯤꯟꯅꯕꯗ ꯂꯤꯕꯤꯕꯗ ꯃꯩꯇꯩ ꯑꯁꯦꯡꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯦꯡꯕꯁꯦ ꯁꯤꯗꯤ ꯃꯆꯤꯟ ꯊꯤꯔꯣꯏ ꯖꯕꯥꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯕꯨꯛꯆꯦꯜ ꯆꯥꯎꯒꯅꯤ ꯍꯥꯏꯕ ꯃꯗꯨ ꯑꯩ ꯆꯨꯝꯃꯦꯅ ꯑꯩ ꯆꯠꯂꯦꯕ ꯁꯦꯡꯅ ꯍꯥꯏꯅꯔꯤꯃꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯀꯥꯟꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯦꯟꯅ ꯖꯕꯥꯟ ꯂꯩꯕꯅꯦꯅ ꯍꯥꯏꯅꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯁꯤꯒꯤ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟ ꯃꯩꯇꯩ ꯑꯁꯦꯡꯕꯒꯤ ꯍꯧꯔꯛꯄ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯑꯕ ꯏꯄꯥ ꯏꯄꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯟꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯑꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯌꯥꯝ ꯑꯃ ꯂꯩ 90% ꯂꯩꯔꯤꯑꯕ 10%ꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯦꯅ ꯖꯣꯄꯤ ꯊꯥꯕꯗꯨꯗꯤ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯁꯨꯝ ꯊꯥꯕꯗꯨꯗꯤ ꯆꯪꯉꯣꯏꯑꯕ ꯑꯩꯈꯣꯏ 90%ꯁꯤ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯔꯤ ꯑꯗꯨꯅꯕꯨ ꯉꯁꯤ ꯑꯐꯕ ꯂꯩꯕꯗꯨꯅ ꯃꯅꯤꯄꯨꯔꯗꯣ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯕꯅꯦꯕ 90%ꯗꯨꯅ ꯉꯁꯥꯏꯒꯤ ꯃꯍꯤꯛꯁꯤꯡꯁꯤ ꯑꯣꯏꯁꯤꯜꯂꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯀꯗꯧꯔꯝꯃꯦꯕ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ
ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯩ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯃꯥꯏ ꯐ꯭ꯔꯤꯗꯝꯗ ꯃꯥꯒꯤ ꯀꯔꯤꯗ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯗꯝꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯍꯤꯡꯕ ꯉꯝꯃꯤꯁꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯥꯅ ꯍꯥꯏꯕꯗꯨꯗ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯊꯥꯒꯠꯈ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯗꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤꯗꯒꯤꯁꯨ ꯃꯌꯥꯝ ꯉꯥꯡꯕ ꯌꯥꯎꯋꯦ ꯃꯗꯨ ꯅꯣ ꯔꯤꯌꯥꯖꯨꯗꯤꯟꯁꯤ ꯃꯩꯇꯩ ꯈꯛꯀꯤ ꯉꯥꯡꯉꯒ ꯅꯣꯏꯅ ꯍꯔꯥꯎꯕ ꯇꯧꯕꯤꯒꯅꯨ ꯑꯁꯣꯏꯕ ꯌꯥꯎꯔꯗꯤ ꯐꯥꯔꯛꯑꯣ ꯑꯩꯕꯣ ꯃꯩꯇꯩꯗ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯉꯥꯡꯉꯕ ꯑꯗꯨꯗꯤ ꯌꯥꯗꯦ ꯔꯤꯌꯥꯖꯨꯗꯤꯟ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯅꯠꯇꯦ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯋꯥ ꯉꯥꯡꯕ ꯀꯧꯗꯦ ꯄꯥꯉꯟ ꯁꯣꯏꯔꯣ ꯄꯥꯉꯟ ꯉꯥꯡꯒꯗꯕ ꯃꯩꯇꯩ ꯁꯣꯏꯔꯣ ꯃꯩꯇꯩ ꯉꯥꯡꯒꯗꯕ ꯃꯩꯇꯩ ꯑꯐꯕ ꯑꯣꯏꯔꯦ ꯃꯩꯇꯩ ꯐꯩ ꯍꯥꯏꯒꯗꯕꯅꯤ ꯄꯥꯉꯟ ꯐꯔꯦ ꯐꯩ ꯍꯥꯏꯒꯗꯕꯅꯤ ꯅꯥꯒꯥ ꯐꯩ ꯍꯥꯏꯒꯗꯕꯅꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ ꯀꯨꯀꯤ ꯐꯔꯦ ꯐꯩ ꯍꯥꯏꯒꯗꯕꯅꯤ ꯐꯠꯇꯦ ꯍꯥꯏꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤꯗ ꯋꯥꯟ ꯁꯥꯏꯠꯀꯤ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯅꯠꯇ꯭ꯔꯒ ꯋꯥꯟ ꯁꯥꯏꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯩꯗꯤ ꯊꯝꯁꯨ ꯊꯝꯃꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯑꯩꯒ ꯃꯌꯥꯝ ꯑꯃ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗ ꯉꯥꯡꯅꯩ ꯑꯗꯨ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯊꯥꯒꯠꯂꯨꯕꯗꯨꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯆꯨꯝ ꯆꯥꯕ ꯑꯗꯨ ꯁꯤꯅ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯌꯦꯕ ꯃꯗꯨ ꯇꯧꯕꯤꯒꯅꯣ ꯑꯐꯕꯗꯨꯗꯤ ꯐꯩ ꯍꯥꯏꯁꯤ ꯐꯠꯇꯕ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯎꯕꯗꯨꯁꯨ ꯐꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯁꯤ ꯃꯁꯤꯗ ꯂꯥꯟꯅ ꯍꯤꯁꯇ꯭ꯔꯤꯁꯤ ꯆꯠꯅꯕ ꯂꯥꯟꯅ ꯍꯥꯏꯕꯒꯤ ꯀꯔꯤꯒꯤꯅꯣꯕ ꯍꯥꯏꯒꯗꯧꯔꯤꯁꯤ ꯑꯔꯥꯝꯕꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯨꯅꯤꯀꯣ ꯉꯁꯤ ꯍꯥꯏꯗꯣꯔꯛꯑꯝꯃꯤꯁꯤ ꯀꯃꯦꯟꯗ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏꯒ ꯀꯩꯗꯧꯕ ꯈꯣꯠꯄ ꯑꯗꯨ ꯁꯤ ꯑꯗꯩ ꯁꯦꯡꯗꯣꯔꯛꯑꯦꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯦꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯩ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯑꯩ ꯁꯣꯏꯅꯁꯨ ꯍꯥꯏꯖꯗ꯭ꯔꯤ ꯃꯤꯑꯣꯏꯕꯅꯤ ꯁꯥꯅꯤ ꯒꯂꯠ ꯑꯣꯏꯕꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯂꯥꯏꯐ ꯊꯥꯖꯔꯤꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯥꯖꯔꯤꯅꯤ ꯏꯁꯥꯅ ꯍꯜꯂꯒ ꯃꯔꯝꯗꯤ ꯀꯔꯤ ꯁꯣꯏꯈꯤꯕꯅꯣ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯑꯣꯏꯈꯤꯗꯒꯦꯅ ꯑꯗꯨꯅ ꯑꯐꯕ ꯇꯧꯕ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯐꯩꯌꯦꯅ ꯍꯥꯏꯕꯗꯨꯁꯨ ꯑꯔꯥꯝꯕꯥꯏꯗ ꯑꯗꯨꯝ ꯅꯨꯃꯤꯠꯀꯤ ꯆꯩꯕ꯭ꯔꯣ ꯑꯩꯅ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁꯤ ꯑꯦꯁ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯄꯥꯡꯒꯟꯗꯁꯨ ꯑꯩ ꯃꯌꯥꯝ ꯆꯩꯔꯤꯅꯦ ꯑꯦꯝ ꯑꯦꯜ ꯑꯦꯗꯕꯨ ꯆꯩꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯆꯩꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯆꯩꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯑꯆꯨꯝꯕꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯍꯥꯏꯁꯤ ꯑꯔꯥꯟꯕꯗꯨꯕꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯁꯤ ꯉꯁꯤ ꯁꯣꯏꯔꯦ ꯔꯤꯌꯥꯖꯨꯗꯤꯟꯁꯦꯅ ꯍꯌꯦꯡꯁꯨ ꯑꯆꯨꯝꯕ ꯇꯧꯕꯗ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦꯕ ꯉꯁꯤ ꯔꯤꯌꯥꯖꯨꯗꯤꯟꯁꯨ ꯐꯠꯇ꯭ꯔꯦꯕ ꯑꯣꯛꯇ꯭ꯔꯦꯕ ꯍꯌꯦꯡ ꯑꯐꯕ ꯇꯧꯔꯛꯑꯗꯤ ꯔꯤꯌꯥꯖꯨꯗꯤꯟꯗꯨ ꯐꯩ ꯍꯥꯏꯕꯤꯌꯣꯕ ꯁꯃꯥꯖꯁꯤꯗ ꯁꯣꯏꯗꯕ ꯃꯤꯑꯣꯏ ꯂꯩꯔꯣꯏꯕ ꯑꯗꯨꯕꯨ ꯂꯤꯃꯤꯠ ꯀ꯭ꯔꯣꯁꯇꯤ ꯇꯧꯅꯔꯣꯏꯁꯦꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯜꯂꯦ ꯇꯨꯄꯤ ꯎꯞꯄꯒ ꯑꯩꯒꯤ ꯙꯔꯃꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕꯗꯨꯁꯨ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯦꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯕꯗꯣ ꯅꯈꯣꯏꯒꯤ ꯀꯃꯦꯟ ꯐꯠꯇꯕ ꯄꯤꯁꯤꯡꯗꯨꯅꯤꯀꯣ ꯅꯈꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯑꯩ ꯅꯈꯣꯏꯒ ꯈꯨꯝꯅꯕꯁꯨ ꯇꯜꯂꯦ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤ ꯃꯇꯧ ꯇꯝꯅꯕꯐꯥꯎ ꯌꯥꯎꯋꯦ ꯍꯥꯏꯔꯤ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤ ꯆꯥꯎꯊꯣꯛꯏ ꯑꯃꯁꯨꯡ ꯀꯤꯌꯦꯕ ꯃꯔꯝ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯕꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯗꯗꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕꯁꯨ ꯍꯥꯏꯖꯗꯕꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯗꯥꯏꯔꯦꯛ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁ ꯄꯜꯂꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯊꯤꯕ ꯉꯥꯡꯗꯕꯅꯤ ꯄꯥꯡꯒꯜꯗꯁꯨ ꯉꯥꯡꯗꯕꯅꯤ ꯑꯗꯒꯤ ꯅꯥꯒꯥꯗꯁꯨ ꯑꯩ ꯉꯥꯡꯗꯕꯅꯤ ꯑꯦꯅꯤ ꯖꯥꯇꯤꯗ ꯑꯩ ꯉꯥꯡꯗꯕꯅꯤ ꯊꯣꯏꯗꯣꯛꯅ ꯍꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯉꯥꯡꯈꯤꯕ ꯌꯥꯎꯏ ꯃꯗꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯨꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯣ ꯑꯥꯏ ꯀꯦꯅꯣꯠ ꯑꯦꯛꯁꯦꯞ ꯍꯥꯏꯈ꯭ꯔꯦꯕ ꯑꯩꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯍꯥꯏꯕꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯏꯑꯕ ꯁꯣꯏꯕꯗꯤ ꯂꯣꯏ ꯁꯣꯏꯅꯒꯅꯤ ꯍꯥꯠꯅꯕꯗꯤ ꯃꯩꯇꯩꯁꯨ ꯁꯤꯔꯤ ꯀꯨꯀꯤꯁꯨ ꯁꯤꯔꯤ ꯑꯗꯣ ꯏꯚꯟ ꯁꯤ ꯂꯥꯟꯁꯤ ꯃꯅꯨꯡꯗ ꯄꯥꯡꯒꯟꯁꯨ ꯁꯤꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯣꯛꯍꯩꯗꯕꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯃꯗꯨ ꯍꯜꯂꯛꯑꯔꯣꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯦꯁ ꯑꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯁ ꯐꯥꯏꯅꯦꯟ ꯁꯣꯂꯨꯁꯟ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯃꯗꯨꯗꯗꯤ ꯑꯩ ꯆꯩꯔꯛꯀꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯝ ꯏꯆꯦ ꯑꯃ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯦꯕ ꯃꯔꯝꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯏꯂꯤꯒꯦꯁꯟ ꯇꯧꯔꯛꯑꯗꯤ ꯑꯩꯅ ꯉꯥꯡꯉꯛꯏꯗꯨꯁꯨ ꯉꯥꯡꯉꯛꯀꯅꯦꯕ ꯑꯃꯨꯛꯀ ꯍꯤꯁꯇ꯭ꯔꯤ ꯊꯤꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯄꯟꯒꯅꯨ ꯃꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯩ ꯁꯤ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯍꯥꯏꯒꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯤ ꯃꯍꯤꯛꯁꯤꯡꯅꯤ ꯑꯗꯨ ꯃꯩꯇꯩ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯩꯇꯩ ꯑꯁꯦꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯨ ꯂꯥꯠꯇꯕꯅꯤ ꯁꯅꯥꯃꯍꯤ ꯑꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯑꯅ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯅ ꯈꯪꯉꯛꯄ ꯑꯩ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯤꯒꯤ ꯙꯔꯃꯒꯤ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯣꯏ ꯂꯥꯜꯂꯒ ꯃꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯊꯤꯖꯤꯜꯂꯨꯕꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩꯒꯤ ꯙꯔꯃꯁꯤꯒꯤ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯙꯔꯃ ꯑꯩꯅ ꯊꯤꯖꯤꯜꯂꯨꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯙꯔꯃꯐꯥꯎ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯃꯤꯒꯤ ꯙꯔꯃꯒꯤ ꯑꯩꯅ ꯌꯦꯡꯁꯜꯂꯨꯕꯩ ꯃꯊꯧ ꯇꯥꯗꯦ ꯅꯁꯥ ꯅꯁꯥꯒꯤ ꯙꯔꯃꯗꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯉꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯉꯥꯡꯁꯤꯡꯒ ꯂꯪꯅꯔꯤꯕ ꯑꯩ ꯂꯣꯏꯅ ꯎꯏ ꯀꯃꯦꯟꯗ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯔꯛꯏ ꯅꯈꯣꯏꯅ ꯑꯃ ꯇꯧꯔꯛꯏ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯊꯣꯛꯂꯛꯏ ꯑꯁꯦꯡꯕꯃꯛꯅꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯈꯣꯏ ꯙꯔꯃ ꯄꯜꯂꯒ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯄꯜꯂꯒ ꯑꯜꯂꯥ ꯄꯜꯂꯒ ꯏꯁꯣꯔ ꯄꯜꯂꯒ ꯑꯩꯈꯣꯏ ꯉꯥꯡꯕꯁꯦ ꯃꯁꯤꯒꯤꯁꯤ ꯑꯝꯇꯪ ꯇꯣꯛꯄꯤꯔꯣ ꯑꯩ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯀꯥꯟꯅꯔꯣꯏ ꯅꯈꯣꯏ ꯈꯛꯇ ꯃꯅꯤꯄꯨꯔꯗꯨ ꯂꯩꯕ ꯅꯠꯇꯦ ꯏꯄꯥ ꯏꯄꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯁꯤꯡꯁꯤ ꯕꯦꯕꯥꯔ ꯇꯧꯁꯤ
nakhoi na ngasi sumaina tawdabi chakraba nangbusu mi am hogna respect toro aina migi mapa du boy na karem ko thaina ai pa suno mi na karem ko thaina kan si khanji kulang laman ngak kuba kunam ngak tani aduna mayam da ai comment khara pa jarake nang indigenous meaning khangdri nungsi robia indigenous ki meaning je ai khanga na je indigenous je manipur natte malem se indigenous am pho leitre thakur raibra keno nang hybrid oiramani ko aduna nang indigenous malem da am pho leitre si ma yana rasi indigenous ai je malem da a nungi yuki matam da laiba mi duni indigenous ai je huji indigenous laite indigenous huji a krai da gi mai magi huji ki foreign da america da laining badani prithvi sibo mapu amakak tagi natin he lan tawra mai magi ekoi gi lai manipur dai lai si krai de lakhi mo sugi adu thiru bai mathau ta de hoji karen indigenous thibagi mathau ta de hoji karen situation da ekoi gi karen da ne thakur nahang na harido ai adu so dum tajage hoji karen situation da ekoi gi lan si losanaba free movement oidiba maitai isilinaw major community manipur gi ningthau oiriba ningthau palaga laiba ekoi gi kari se maitai isilinaw singse mapu oiraga leise sigi big role amadi guardian oiraga laise masi free movement phangan mathau tai ba kar oiba masi mainai thamjage hanbada atai indigenous adu asido adum laijani sengam daba mi do magi document proper oidaba magi horak khom oidaba do Bangladeshi oigera Myanmar oigera dagi am oigera maitai do oigera pangan do oigera kuki do oigera madu ain gi oiba lo leiriba laingang na dum paikhala tathok chakin phagat chakini madu khoi support tawroi sumain thamjage aduna indigenous ki matang nei na roi si na ngasi sui khoi gi adugi nei na bai matam natte adugi mathau karim ta de ana ngasi gi khoi gi yam symbolic oirabo jasing na UMPC na sinba ngasi gi meeting du da aina tasengna tajaba phangi mayam su taram gani adun madu matang du nei na roi sin aroi beda muka ain haijari dharma pallaga sariya lo adu asiena sariya lo ai ai hanjalaga swaram ge khoi gi islam gi quran amasung hadith sida never ever kaidong na haukhibda su hujiksu migi dharma amada sokadaba migi dharma amada kaigedaba migi dharma amna nungai da wahai wata amafu yaude aduga migi dharma amafu sayo su yaude migi mandir ama thugayo su haide migi dharma amafu su karem no haide mi amafu su karem no haide mi ama karem na base khoi gi quran da hairi khoi gi quran am su hadith da sumbai na hairi allah da khoi gi mapu se sida karem no bus manai adudi kam kan graba pam no yeng khoi aduna khoi gi da dugu mudu yaude aduna isili now sing na negative sense da sariya lo adu si pangan na pan khrane adu si do oiroi para da wathi orem na khoi khonganu aduga khongiba sing duga su akhoi manaroi si ngasi gi laiba sibu yangbiriba isili now sing soi ki lan ki biaw su ngakpi gani amadi kamenda ain hek ngangam baga khanna bi ena bise masi tawranu loksan be are dum loksan biu yadre dum delete tok thoko ai ngang si da point yawi yaudi habududi aina sengna nakhoina mayamna piriba kamenduna su khangi tawbutobu asum marala si mi oybani loina mak laigani adu tawdo kamenda na khoi khatna dana khotna dana tawbadi tawbiganu thank you everyone yafare